ꯑꯍꯥꯟꯕ ꯃꯛꯇꯕꯨ ꯃꯌꯥꯝ ꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥꯡ 23ꯇ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟ Moirangthem Ranjit ꯆꯍꯤ 90 ꯂꯝꯕꯣꯜꯗꯒꯤ ꯍꯥꯏꯔꯤꯕ ꯄꯦꯁꯦꯟ ꯑꯁꯤ ꯑꯩꯈꯣꯏ ꯇꯥꯡ 23 ꯄꯨꯡ 11:18 ꯇꯥꯕꯗ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤ ꯃꯍꯥꯛ ꯑꯁꯤ PHC ꯅꯝꯕꯣꯜꯗꯒꯤ ꯔꯤꯐꯔ ꯇꯧꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯁꯦ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯦꯁꯦꯟꯁꯤ ꯃꯥꯒꯤ ꯃꯃꯥꯏꯒꯤ ꯁꯔꯨꯛꯁꯦ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯑꯃꯁꯨꯡ ꯃꯜꯇꯤꯄꯜ ꯏꯟꯖꯔꯤ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗꯒꯤ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯑꯜꯀꯣꯍꯣꯜ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯌꯨꯒꯤ ꯃꯅꯝꯁꯨ ꯈꯔ ꯅꯝꯈꯤ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟ ꯑꯁꯤ ꯃꯥꯏꯒꯤ ꯁꯔꯨꯛ ꯀꯣꯛ ꯑꯃꯁꯨꯡ ꯃꯥꯏꯒꯤ CT ꯁ꯭ꯀꯦꯟ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯨꯛꯀꯤ ꯖꯒꯥꯁꯨ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯈꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯕ ꯃꯇꯝꯗ ꯃꯇꯝꯗꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯦꯡꯅꯈꯤꯗꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯀꯣꯛꯀꯤ ꯁꯔꯨꯛ ꯑꯃꯗꯤ ꯃꯥꯏꯒꯤ ꯁꯔꯨꯛ ꯑꯗꯨ ꯏꯟꯖꯔꯤ ꯑꯣꯏꯕ ꯃꯔꯝꯅ ꯑꯗꯒꯤ ꯄꯦꯁꯦꯟꯒꯤ ꯀꯟꯗꯤꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ICUꯗ ꯑꯦꯗꯃꯤꯠ ꯇꯧꯖꯈꯤ ICUꯗ ꯑꯦꯗꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯕꯗ ꯄꯦꯁꯦꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯦꯟ ꯑꯦꯕꯗꯣꯃꯦꯟꯅ ꯆꯤꯡꯕ ꯍꯧꯔꯛꯈꯤ ꯄꯦꯟ ꯑꯦꯕꯗꯣꯃꯦꯟꯅ ꯆꯤꯡꯕ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯖꯔꯤꯒꯤ ꯗꯣꯛꯇꯔꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯍꯥꯏꯔꯤꯁꯤ CT ꯁ꯭ꯀꯦꯟ ꯑꯃ ꯂꯧꯅꯕ ꯑꯩꯈꯣꯏ ꯑꯦꯗꯚꯥꯏꯁ ꯇꯧꯈꯤ CT ꯁ꯭ꯀꯦꯟ ꯑꯗꯨ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯁ꯭ꯋꯥꯏꯗ ꯂꯧꯈꯤ 2 ꯂꯧꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ CT ꯁ꯭ꯀꯦꯟꯁꯤ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯇꯤꯡ ꯑꯃ ꯆꯪꯉꯤ ꯔꯤꯄꯣꯔꯇꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯡ 2-3 ꯆꯪꯉꯤ ꯄꯨꯡ 2-3ꯁꯦ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯇꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤ ꯔꯤꯄꯣꯔꯇꯤꯡ ꯑꯩꯈꯣꯏ ꯆꯩꯅꯩꯗ ꯊꯥꯖꯩ ꯆꯩꯅꯩ ꯊꯥꯕꯗꯨꯗ ꯃꯇꯝ ꯈꯔ ꯆꯪꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯁꯤ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄ ꯁ꯭ꯋꯥꯏꯗ ꯐꯪꯕꯗꯒꯤ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯕ ꯄꯦꯁꯦꯟꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯁꯇꯤꯅꯦꯜ ꯑꯦꯔꯤꯌా ꯍꯥꯏꯗꯤ ꯄꯨꯛꯀꯤ ꯁꯔꯨꯛꯇ ꯑꯇꯠꯄ ꯈꯔꯅꯆꯤꯡꯕ ꯑꯀꯥꯏ ꯍꯥꯏꯗꯤ ꯑꯦꯛꯁꯤꯗꯦꯟꯗꯨꯗ ꯌꯩꯁꯟꯈꯤꯕꯗꯒꯤ ꯈꯔ ꯊꯦꯡꯅꯈꯤ ꯑꯗꯨꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯄꯔꯦꯁꯟ ꯇꯧꯗꯕ ꯌꯥꯗꯕ ꯃꯔꯝꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏꯅ ꯄꯨꯡ 6:30ꯗ ꯑꯣꯄꯔꯦꯁꯟ ꯇꯧꯁꯦꯅ ꯄꯦꯁꯦꯟꯒꯤ ꯄꯥꯔꯇꯤꯗ ꯑꯃꯗꯤ ꯄꯥꯎ ꯄꯤꯈꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯒꯤ ꯀꯟꯗꯤꯁꯟ ꯍꯥꯏ ꯔꯤꯁꯛ ꯀꯟꯁꯦꯟꯅꯆꯤꯡꯕ ꯃꯉꯣꯟꯗ ꯂꯧꯈꯤ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗ ꯍꯥꯏꯕꯗꯤ ꯄꯦꯁꯦꯟꯒꯤ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝꯅ ꯔꯤꯛꯁ ꯑꯣꯏ ꯍꯥꯏꯕꯗꯤ ꯁꯤꯕ ꯆꯪꯕ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯣꯄꯔꯦꯁꯟꯁꯤ ꯆꯠꯊꯈꯤ ꯑꯣꯄꯔꯦꯁꯟꯁꯤ ꯆꯠꯊꯔꯕ ꯃꯇꯨꯡꯗꯁꯨ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯒꯤ ꯏꯃꯨꯡꯗꯁꯨ ꯍꯥꯏꯖꯈꯤ ꯍꯥꯏꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯃꯅꯨꯡꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯤꯕꯣꯡ ꯇꯤꯔꯤꯟꯒꯤ ꯁꯔꯨꯛ ꯏꯟꯇꯦꯁꯇꯥꯏꯜꯒꯤ ꯄꯥꯔꯠꯇ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛꯁꯟ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯐꯠꯇꯕ ꯍꯥꯎꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯆꯥꯏꯊꯣꯛꯄ ꯑꯗꯨꯗ ꯊꯣꯝꯕ ꯑꯃꯥꯡꯕꯅꯆꯤꯡꯕ ꯐꯠꯇ ꯍꯥꯎꯗꯤ ꯃꯌꯥꯝꯗꯨꯅ ꯏꯟꯐꯦꯛꯁꯟ ꯑꯃ ꯂꯥꯛꯀꯅꯤ ꯁꯤꯅ ꯇꯨꯡꯗ ꯐꯠꯇꯕ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯗꯦ ꯁꯤꯗꯤ ꯁꯤꯕ ꯆꯪꯕ ꯍꯥꯏꯕꯗꯤ 50-50ꯒꯤ ꯆꯥꯟꯁꯅꯤ ꯍꯥꯏꯔꯒ ꯃꯣꯏꯗꯁꯨ ꯄꯥꯎ ꯄꯤꯖꯈꯤ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯁꯦ ꯑꯃꯨꯛ ICUꯗ ꯊꯝꯖꯈꯤ ICUꯗ ꯊꯝꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯇꯥꯡ 23ꯇꯒꯤ ꯄꯦꯁꯦꯟꯁꯤ ꯀꯟꯗꯤꯁꯟꯁꯦ ꯈꯤꯇꯪ ꯑꯟꯁꯇꯦꯕꯜ ꯑꯣꯏꯕ ꯃꯁꯥꯗ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯑꯗꯒꯤ ꯃꯉꯣꯟꯗ ꯑꯋꯥꯕ BPꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯞ ꯇꯧꯔꯛꯄ ꯍꯧꯔꯛꯈꯤ ꯍꯥꯏꯕꯗꯤ ꯑꯣꯄꯔꯦꯁꯟꯗꯨ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ ꯏꯟꯐꯦꯛꯁꯟ ꯇꯧꯈꯤꯕ ꯍꯥꯏꯗꯤ ꯐꯠꯇ ꯍꯥꯎꯊꯤꯅꯆꯤꯡꯕ ꯃꯌꯥꯝ ꯃꯉꯣꯟꯗ ꯄꯨꯛꯀꯤ ꯃꯅꯨꯡꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯍꯥꯟꯅꯒꯤ ꯃꯉꯣꯟꯗ ꯁꯣꯟꯖꯕ ꯃꯁꯥꯗꯨ ꯂꯩꯔꯝꯕꯅ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯇꯣꯂꯔꯦꯠ ꯇꯧꯕ ꯉꯝꯗꯕ ꯑꯗꯒꯤ BPꯅꯆꯤꯡꯕ ꯑꯗꯒꯤ ꯁꯣꯔ ꯍꯣꯟꯕꯁꯨ ꯄꯤꯛꯑꯞ ꯇꯧꯔꯛꯄ ꯉꯝꯃꯛꯇꯕꯗꯒꯤ ꯃꯥꯁꯤ ꯀꯥꯔꯗꯤꯌꯥꯛ ꯑꯦꯔꯦꯁ ꯆꯠꯄ ꯀꯥꯔꯗꯤꯌꯥꯛ ꯑꯦꯔꯦꯁ ꯆꯠꯂꯛꯄꯗꯒꯤ ꯃꯥꯁꯤ ꯂꯩꯈꯤꯗꯕꯅꯤ ꯑꯗꯨꯅ ꯄꯦꯁꯦꯟ ꯑꯁꯤ ꯄꯨꯡ 4:25 ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯈꯤ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯕ ꯃꯇꯝꯗꯁꯨ ꯄꯦꯁꯦꯟꯒꯤ ꯃꯅꯥꯎꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯒ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯦ ꯂꯩꯇ꯭ꯔꯦ ꯄꯦꯁꯦꯟꯁꯦ ꯃꯥꯒꯤ ꯂꯣꯏꯁꯟꯅꯕ ꯃꯥꯕꯨ ꯃꯈꯥ ꯇꯥꯕ ꯐꯤꯅꯆꯤꯡꯕ ꯄꯨꯁꯟꯕꯤꯔꯛꯑꯒ ꯑꯩꯈꯣꯏ ꯃꯥꯕꯨ ꯄꯦꯀꯤꯡ ꯇꯧꯔꯒ ꯄꯨꯊꯅꯕ ꯍꯥꯏꯗꯨꯅ ꯃꯣꯏꯗꯁꯨ ꯍꯥꯏꯖꯈꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥ ꯑꯃꯗꯤ ꯐꯥꯔꯃꯥꯁꯤꯅꯆꯤꯡꯕ ꯄꯩꯁꯥꯗꯨ ꯊꯤꯕꯤꯅꯕ ꯍꯥꯏꯈꯤ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯍꯥꯏꯕꯁꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜꯗꯤ ꯊꯤꯕ ꯉꯝꯃꯣꯏ ꯐꯥꯔꯃꯥꯁꯤꯒꯤ ꯕꯤꯜꯗꯤ ꯊꯤꯒꯦ ꯍꯥꯏꯈꯤ ꯑꯩꯈꯣꯏꯅ ꯍꯥꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜꯁꯨ ꯊꯤꯕꯤꯌꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯁꯦ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯅ
hanjana hanjana hairakpadagi lairiba mayam punjalakpadagi akoisu khitangdu safagadra hairaga akoi tangkhaida oiragasu thibiyona haijagi adu phawba moina yarakhide adubo akoina mayamju sum yamsalakpaduda akoisu lairiba hospital se apikpasu hospital ni lambi desu oiba akoi safe chu oidaba haibadi akoina lairibasi chamchamna akoidi mayamgi seba tawjabani lairiba akoidi humanitarian service ni akoina kanadasu kaisasu haiba ngamjadaba haibadi akoina yamna akoidasu panic oiba polam oigi adubu wari ase loisannaba haiduna moina hairiba mongduda lairiba pharmacy gi paisa du akoina lawjaruba wholesale rate ta oina review akoi profit kaimbo yangjaroige ana hainaraga thina na yanaraba matungda matam khara leiraga mayam yamsalakpadagi akoi se patient ase moina ubanga maroi haibadagi akoi su haibangam de kari tawgadamno haibisu akoi su hairiba mayam gi omsalakpa moptuna akoi su karam maina control tawgane haibisu akoi su panic oibo oigi aduga lairiba matungina akoi su safe oinaba ana mayam se almaina mafam mafam sabada lainaki adugi matung tabada mayam omjalaki adugu akoi su adum laiki adugi matung ingda lairiba police ki maikei dagi su laaga Leikhidraba kano adu akoi body adu mokta punaba na akoi da su hairaki magi tawom thokpa magi death certificate na chingba adi supporting document myam loisan biro aduga akoi dum punaba police ki taraptagi punaba hona jarake hairaga patient do around akoi pung ahum makhai taram dai swaisida police ki team ama tawraga patient do hospital ji pubiki makata bada akoi haijeningi se akoigi lairiba hospital asida tauriba hairiba incident asiga mari lainana marik saba akoi achumba pawadu habiu adu natabada akoigi hospital jibu mukchat thiba yaba amadi hospital gi tawjariba service asibu mayamna ona tainaba maikeida lawinaba tawbigano akoina imungi Leikhidraba imungi awabadu saruk yazari aduga karigumba atopa lairiba asibasiga mari lainaba information amadi mahaki details sum khangbiningba lairagasu adum hospital thong hangjari lakpiu akoisu fully cooperate tawjagani akoina kana amata lakpada athingba leijade masi haraga loisinjaragi